नम्फू साफूदा सेन खाइबसिंगी मायोक्ता ngasi हैरोक अपुनबा क्लब अमदी हैरोक अपुनबा मैरा पाइबिना सिंदुना हैरोकता मियामगी रैली चटख्रे मिफम अमसु पांगथोक्तुना हैरोककी प्रजासिंगदगी करिगुंबा मखल अमतगी एक्सटोर्शन तौबा यारोय अमदी हैरोकता मरम चादना मितोप अमता चंगबा यारोय हाइबा वारेपसु लौख्रे हैरोककी मियाम अमदी तोंगान तोंगानबा स्कूलगी महैरोयसिंगना सरुक यादुना चटखिबा ngasiगी रैली अदु हैरोक पार्ट 1 पार्ट 2 अमदी पार्ट 3 गी तोंगान तोंगानबा मफमसिंगदगी हौदुना लाक्लबा मतुंग हैरोक पार्ट 2 पोलो ग्राउंड लमथुंगफम ओइखी नम्फू साफूदा पैसा खाइबसिंगी मायोक्ता खोलाव कयागा लोइनना मियाम अमदी महैरोयना लाक्लिबा रैली अदुना हैरोक पार्ट 2 पोलो ग्राउंड योरकपगा मियामगी मिफम अमसु पांगथोकी मियामगी मिफम अदुदा हैरोक अपुनबा क्लब की प्रेसिडेंट W जीवन एडवाइजर M रामेश्वर L जॉय कुमार TH रोशन अमदी हैरोक अपुनबा मैरा पाइबिगी एडवाइजर KS गुणमणि लैमना प्रेसिडियम मेंबर सिंह ओइखी ngasi miyam gi rally amadi mifam ga mari leinana hairok apunba club ki president W Jiban haikibada hairok ta tongan tongan ba maikai degi khut thingzilakliba mayam asina hairok ki miyam da akiba faurakpa maramna aki tujungba faunaragliba sidagi ngakthoknaba pandamda club kunmari amadi maira baibi singa tanaraga ngasi gi rally amadi mifam asi pangthokpani Dr. Singyangna hairokta posting taba miyoi sing akiba faunare karigidamak akiba fauribano hairok ki thauna lingjelbu namthanaba hotnariba kharana akiba phauhonba haibasi hairok miyamgi mangjabani hairaduna ngasi haba numit asedagi hairok ki praja singdagi karigumba makhal amatagi extortion tawba yaroi amadi hairok tamaram chadana mitop amata changba yaroi haiba waref laure haiki nastagi hairok praja singda karigumba makhal amatagi extortion tawba Masih ayo masih kalau makan apa tadi? Hero pujana extortion tahu ba? Extortion tahu ba? Kami top jalan ba? Hero kami top jalan ba? Hero kami madam jalan kami top jalan ba? Aku cari pun nama. Hujung ajuk saya, hero tak mayamna, yamna kinera hai badi, atau pelam dilak ba. Hero pun siapa sahaba, hero perjalanan pun siapa. Hero menung lagi ba, mioi kerja, pun cendera Tungan memongda, lautuna babija man memongda, aki bapogan base, herok perja ekoida, hai badi, kalap kuntaruki, sorry, kalap kun maria sigi, presiden moina, kalap mayam singa si punsal bada, aki bapaurak pa, mana madina, ekoi hausik, ngalingi mata masida, ekoi herok tas, mipung kudingna, aki tu jing bapauri base, ko na wida haidana, ekoi perja mayam, kalap kun maria sigi tanaraga. amadi maira pabi imaibel sing pulap punchen ekoi meeting yam no kuina phamin long discussion tawro matungda program si pangthok pani ekoi extortion tawba se ekoi hairok ta apun club apun maira pabi na licing oidina lagliba mioi kaya ama hairok ta extortion tawba yaroi haiba mama na kaya am haikre makoi su atopa khundagi lakpa mioi kaya ama hairok kunuk siba saba singna ekoi jangsilaga ekoi extortion tawde herok manungda kariguma khalamadaги extortion tawde haiba adubu manungda kanaguma mioi kharaga logdunaraga herok manungda otnaiba ekoi wakholona se manghanbagi thorong se chatrak pon maram oidana ekoi hujik nungnangma polakpane maram manduna ngasing masimak tanja sare haiduna herok ta mass rally kam protest against extortion se ekoi herok apun clubna pangthok chaduna sinjabani an morapta Hairok praja singda kariguma makhal amatagi extortion tawba yaroi mayam yabi bro yabi re kuba haunu kubiro ani subda hairok tamaram chadana mitop changlakba yaroi maram chadana mitop changlakba dagine hairok ta kaksha bi sadana thugai ba kayam yauri base hariba sing karmai tawi hairok ki mioi singa punchen naraga bimna pata lebakta taulun sakraga patandagi amitra thaklaga mapang kalakpado adugumdana herok manungda so mioi kayama changlakduna mapanga yam kankhale ai mapagan singa se aikoina mahadevi salon lauraga duga ga salon lauraga ai mapagan singa laithok ko mathau tai natragadi aikoi bingda hena kangidna manam oidana herok se makhoi gi makhada thamlakpa yai manam aduna ni aikoi ngase aikoina mayam pulaga ngasi warap logjari bse ngasi